Bharat Lenga ki Ministry of Health and Family Welfare gi miyang makhada leibak asida polio le nang muthat nabi pandam nangasi Manipur Lenga ki Family Welfare Department na sinduna lamdam asida paksina polio hidak pithakre sahi manga gi makhada leiba angang singda polio hidak drop ani pithakli Directorate of Health Services Government of Manipur na sinduna ngasi loisang asida media sanitation program pangthokre IGP Manipur amadi Nagaland sector gi makhada Mongsangi da leiba 109 battalion CRPF amadi Public Health Sub Center Mongsangi ani na kusam naduna first polio immunization program gi saruk amo oina ngasi mapam adu gi akoiba leiba sahi manga gi makhada leiba angang singda polio hidak pithakre sahi khuding gi sathaduna lakhiba intensified pulse polio immunization ngasi moi da leiba primary health center da hogdokre numit ahumni subda sathagadaba program asida angang lising ani gi mathakta polio hidak pithakna papadam thamli Thawbal district police kanguna mayai kabani sagi potlam ga kodana mioi ani phat pangam khre pharawa mioi sing adu Thawbal moijing awang lekai kangjei bungdagi MD Yahiya Khan amadi usiwa mayai lekai dagi MD Amar Khal kawi hairi ngasi ayok Imphal West District Police Commando ikanguna ka khulung manakta leiba Northern Hotel amadi Imphal Losi ka singda sangno thi humagi thabak sathakre makha tarak poina wahang bam lekai amasong sangon man salam lekai da leiba yumthong yang khairom da su changdon thi humagi thabak sathaki mifami punjau khibalite Kirori Mal College Delhi University da North East ki mahiroi singi yai fanaba interactive section pangthokre session aduda North East ki mahiroi kya nasuk yaki Bharat Petroleum Masinduna Cycle for Health amadi Environment and Conservation haiba pandamda cycle rally amangasi Imphal Hotel dagi CAFPD Minister Karam Syamalam Thakre District Administration Jiribam gi mayang makhada Sakhi Wall Stop Center Jiribam District Nasinduna nupi singna thengnariba issue sing amadi hakki matangda awareness program ama Gaukhal Karong Community Hall da pangthokre Thasi ki tara manga da kala pahar manakta KSO gi thongmi theology yanbo halga hundok lambagi mayokta ngasi yupung tok tagi KSO Sadar Hills na pungni funipal gi total shutdown ni khongang sangsin gani haina toramba adu Manipur Police ki DGP na thaja bai pibadi handokre thasi kumathai phawgi manungda senior bi miwai phadravadi total shutdown ni khongang sangsin gani haikre Nagaland Governor Oibatana Naga Pisto ki interlocutor su oideba RN Ravina ngarang NNCN IM gi lusingba TS Muiba yauna lusingba sing unaba aduda IM gi lusingba kaya criminal case sing senai haiba NIA dagi report dagi khangle madu makha tana tawgunu haina chairam le hairi CAA bu yaring do phongok tuna masing yawla mahiroi sing miyam amadi naha singna ngarang dimapur Naga Ekreta Santi gi bu khongjang sangsin khre khongjang sangsin kiba singna CAA gi mayokta iba penda bawarol kaya paiba pleka singsin nakhi khongjang aduna lambi chathok chasin da akai thon ki